mayamda yamna pukning nungsiningai oiba amasum yamnamak lemjaningai oiba video khotanga mayamda share tawjaramge ngasagi ayuki thakatkiba video dasu yawkhrabane mayamna tentakna amuka hana mayamda hapjarage jodoka susila jodoka likma bamna maki Facebook account digi ngarang thadorakpa video footage masa si mayam yengminasi yamnamak nungsiningai oiba pukning sumatningai oiba video footage amani video footage asida Eikhoi Mirabai sanuga loinana mayamda pukning oiba wakhalon khara phungdokpirai ima leibakna yefare Mirabai gi damak Manipur gi damak saktoksaningai oiraba numit tang 19 tha 8 English ngi 19 ngarang Tokyo da kawba ngamlaroidaba numit amasum jodoka susilana maithi hoba taragasu mathangi lakaduriba Olympic Games da sungsoi soidana mai pakpa ngamgani haibigi asamasu yamna sawna uri do mayam video footage mayamna thamjarake mayam gisu wish sungsoi soidana pibiramo han channel si mikei gisu mayamna thamjari mayam Mirabai ado ai sanaba LeIhourasu aigonda kemta nungaitaba leite matung dum phadana honage ai joduga akhoigi Manipur gi nattana mayam gi Mirabai na akhoi mayam gi mai ngakpirakpa aduga mayam na pibirakpa bor nuksina pibirakpa do adu Mirabai na akhoi yo medal si lauraga ai medal paiba phangdajo mathangdadi ai jo lobo ngamna kan honage ado yo medal je nahangai aina pairpa medal jinga manade pura kainom to hisi yam lumme se hoi to adu mayam da jo akhoi thank you mayam na nungsina bor pibirakpodo adugi mai aina phangdasu mana phangba chap mane akhoi ni di adu akhoi ni gi tangna te mayam loi mak hai tare pura ado yong maning dusu thank you mayam nai gi damakta isor khuramba di Manipur gi akhoi manga gi damakta mayam na isor khuram biduna ngasidi medal si lawbu ngambo oijare du mayam bo aina hainingai leitana thagachari thank you so much juga Mirabai su mayam na support to bido dum mathangi lakadoriba Olympic ta ju singa si silver lore dana mathangda gold lo ngamnaba mayam na wish to biramo duga khoju kan honage duga yaifare Manipuri mana yaifare yaifare